Lainga ki thabak taubi angang chen binupi amadi mama yaudana chahi taranipan sudriba angang yokpa nupa employee singgi oiba Central Lainga ki Child Care Leave CCL policy Manipur Lainga nasu adopt tawkrai. Manipur's Finance Commissioner and Asok Kumar na thador pachirol amagi matung ina CCL adopt tawbagi wafam asi haukiba yumsa kaisa numita famkiba Governor in Council gi mifamda ayaba pikibani mifam aduna thabak tawbi nupi singna angang popa natraga pikliba angang senanaba pet leave piba haiba Central Lainga ki wafam asida yanakibani hairi cherol asina makha taraduna policy asigi makhada thabak tawba nupi amadi single male employee na makoigi ahanba angang senanabagi dama child care leave asi lobu yagani policy asigi matung ina employee singna makoi gi chahi taranipan sudriba angang ani yengsinaba exam amadi narak yalakpada macha singa loinanaba makoi gi service manungda numit chatret ka kuntra CCL loba yagani hairi loinana pokpada ngariba angang na leikidaba yawrakpa matamda mama aduna thengnariba awaba kaya adugidamak tongana laingasina Special Maternity Leave SML oina numit homfuni pigani hairi